Khaton, isingsida leire. 제 나봉도 비요. 난 다다 비요. 나봉제 시아파이라네. 제 아이나 하이자만 버득이세. 맞네. 맞땡 그렇게 방네 나에. 샤나, 빨리 해. 나타난테. Nganingdana ngalini. Noy amado, yang thung authoro. Ai warabani ko. Pung nipan dagi nei ngai se. Kari, pungni pandagya. Loire bema. Nangamane. Sinina ni khangdaba. Thabayam tawre. Yareda. Chalo, amta authoro. Hoi, koksokjerugi기 낭출상우시드나. Ai di sileramage. Noy changuroba. Ai laigadi hayonu ko. Surprise to sangeba. Hoi. La. Pari. 로이드리보 넘버. Nobody labo. I should load up. Beg him to Toge, let him go. 샤나다. 뚜밀리엄다. Kedore. Sana Kedoroke. 사나도 동안 가하고. Machine has come my Tony. James, below. Nobody Chaloro. Ay, Nashi Chaloreke. Karigya. Nung tape sinoy daba nangna ngasi oido sina karigya. Kashutodi. Say, nobody Chaloro. 아스 톡더너 벽도 들어줘. James, Chaloro Kedoroke nobody. Chaloari. 파리디 아쿠 저기. Daparidi. Ngasi chalaroi hai. Kaygino, masana ngai hawdabra. 사나. 장루라는. 능 파리기 에티튜드 강문하더라. 마파테 해베슈 아이 하이르. 마는 야다 바이브샤. 호인는 부대 타복도 한베어. Kayno da James. Noy hayduba. Ai wakal taba ngamdre. 샤나. ngarang noi dapari na haida. Athra yamna le. Kayartha. 사나. 능 레샤비 파라. 아코이나 점나 로이나베샤. 미노보다 헥달라나 칸기도니. 미노 펑지간 너의 거의 24hour 로이나베샤. 우리 다파리나 팜트. Na James. 파레. 잘라슬라. Ai chatlaroige. Kai Chalino. College Straw. Chatte. Kedoroke. Ngasido isa khara nungaitraba. Kai Widun Hashwa.
ꯀꯣꯛ ꯆꯤꯛꯄꯅꯤꯗ ꯈꯔ ꯐꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯅꯍꯥꯟꯒꯅꯣ ꯍꯣꯏ ꯗꯥꯄꯔꯤꯗꯤ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯑꯩꯕꯨꯗꯤ ꯑꯁꯤ ꯗꯨꯀꯥꯟꯁꯤꯗ ꯊꯣꯛꯂꯛꯑꯝꯕꯅꯤ ꯑꯗꯣ ꯗꯥꯄꯔꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯨꯔꯣ ꯑꯕꯦꯝꯃ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯁꯤꯗ ꯑꯝꯇ ꯄꯤꯔꯝꯃꯣ ꯁꯦ ꯆꯠꯂꯨꯔꯣ ꯁꯅꯥ ꯂꯥꯛꯑꯝꯃꯤꯔꯣ ꯗꯄꯥꯔꯤ ꯀꯩꯒꯤꯅꯣ ꯀꯣꯂꯦꯖ ꯆꯠꯇ꯭ꯔꯗꯤ ꯉꯁꯤꯗꯣ ꯑꯩ ꯊꯕꯛ ꯈꯔ ꯂꯩꯔꯕ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯒꯤꯗꯤ ꯗꯄꯥꯔꯤ ꯈꯛꯇꯒ ꯂꯣꯏꯅꯔꯒ ꯂꯥꯛꯈꯤꯕꯅꯦ ꯑꯗꯨꯒ ꯗꯄꯥꯔꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ ꯂꯣꯏꯅ ꯈꯪꯉꯤ ꯃꯗꯨꯒꯤ ꯍꯧꯔꯛꯐꯝ ꯀꯔꯤꯅꯣ ꯗꯄꯥꯔꯤ ꯁꯅꯥ ꯅꯪ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯩꯒꯤꯗꯤ ꯏꯃꯥ ꯈꯛꯇꯒꯤ ꯍꯤꯡꯂꯛꯄꯅꯤ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯏꯃꯥꯅ ꯊꯕꯛ ꯆꯤꯜꯍꯥꯎ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯛꯈꯤ ꯃꯇꯝꯗꯨꯗ ꯉꯁꯤꯒꯤ ꯇꯥꯏꯕꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯄꯤꯛꯄ ꯑꯈꯨꯕ ꯃꯤꯠꯌꯦꯡꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯕꯗꯅꯥꯝ ꯄꯤꯈꯤ ꯃꯁꯤꯅꯤ ꯅꯪꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯁꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯆꯜꯅꯤ ꯑꯗꯨꯕꯨ ꯁꯅꯥ ꯑꯩ ꯃꯤꯑꯣꯏꯕ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯑꯈꯨꯕ ꯃꯤꯠꯌꯦꯡꯗ ꯂꯩꯇꯦꯡꯉꯨꯕ ꯃꯔꯛꯁꯤꯗ ꯑꯩ ꯖꯒꯣꯏ ꯁꯥꯅꯤꯡꯗꯦ ꯗꯄꯥꯔꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯅꯨꯡꯁꯤ ꯑꯩ ꯅꯪꯕꯨ ꯏꯆꯟꯒꯨꯝꯅ ꯅꯨꯡꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯗꯄꯥꯔꯤ ꯄꯥꯕ ꯍꯧꯕꯗ ꯉꯥꯏꯔꯤꯕ ꯋꯥꯔꯤ ꯑꯃꯕꯨ ꯄꯥꯕ ꯍꯧꯕꯒ ꯋꯥꯈꯜ ꯇꯥꯕ ꯍꯧꯅꯗꯦ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯗꯨꯅ ꯂꯥꯛꯑꯕꯗ ꯑꯁꯦꯡꯕ ꯃꯄꯨꯡ ꯐꯥꯕ ꯋꯥꯔꯤꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯁꯣꯏꯗꯅ ꯈꯪꯂꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏ ꯏꯕꯦꯝꯃ ꯅꯥꯜꯂꯦꯗꯅ ꯍꯣꯏ ꯈꯥꯇꯣꯟ ꯐꯔꯦ ꯐꯔꯦ ꯆꯠꯊꯣꯡꯉꯅꯨꯀꯣ ꯈꯥꯇꯣꯟ ꯕꯖꯥꯔꯕꯨꯗ ꯆꯠꯂꯨꯒꯦ ꯍꯣꯏ ꯈꯥꯇꯣꯟ ꯌꯦꯡꯉꯣꯏ ꯈꯥꯇꯣꯟ ꯋꯥꯍꯩꯒꯦ ꯍꯣꯔꯦꯟꯗꯤ ꯃꯤ ꯈꯔ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯄꯨꯜꯂꯅꯤ ꯕꯖꯥꯔꯗ ꯂꯩꯕ ꯗꯨꯀꯥꯟꯗꯁꯨ ꯄꯣꯠ ꯑꯅꯧꯕ ꯍꯥꯞꯄ ꯉꯝꯗꯕꯗꯒꯤ ꯗꯨꯀꯥꯟꯗꯁꯨ ꯄꯨꯊꯔꯦ ꯑꯗꯨꯅꯅꯦ ꯈꯥꯇꯣꯟꯁꯤ ꯃꯤꯉꯣꯟꯗꯒꯤ ꯁꯦꯟ ꯈꯔ ꯄꯨꯒꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗꯣ ꯃꯣꯏꯅ ꯉꯁꯤꯁꯤ ꯄꯤꯒꯦꯅ ꯍꯥꯏꯔꯦ ꯑꯗꯨꯅꯅꯤ ꯍꯣꯔꯦꯟ ꯄꯨꯟꯒꯗꯧꯔꯤꯕꯁꯦ ꯈꯥꯇꯣꯟ ꯀꯌꯥꯝ ꯊꯦꯡꯕ ꯐꯥꯎ ꯄꯨꯟꯒꯗꯣꯏꯅꯣ ꯀꯩꯁꯨ ꯊꯦꯡꯉꯣꯏꯗ ꯑꯩ ꯕꯖꯥꯔꯗꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤꯗꯣ ꯂꯩꯔꯛꯑꯒꯦ ꯑꯗꯨꯒ ꯉꯜꯂꯤꯉꯩ ꯃꯇꯝꯁꯤꯗꯅꯦ ꯃꯈꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯊꯣꯡꯕ ꯊꯥꯛꯄꯗꯣ ꯅꯪꯅ ꯄꯨꯂꯞ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯃꯣꯏ ꯂꯥꯛꯄ ꯃꯇꯝꯗꯨꯗꯅꯦ ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯔꯒ ꯂꯩꯖꯧꯗ ꯍꯣꯏ ꯈꯥꯇꯣꯟ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯈꯥꯇꯣꯟ ꯂꯣꯡꯊꯣꯛꯎꯈꯤꯒꯦꯀꯣ ꯏꯕꯦꯝꯃ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯌꯨꯀꯣ ꯍꯣꯏ ꯀꯩꯅꯣ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯔꯥꯡꯅꯔꯤꯕ ꯑꯩꯒꯤ ꯏꯃꯤꯠꯁꯤꯗ ꯅꯪ ꯈꯛꯇꯕꯨ ꯎꯔꯤꯕ ꯃꯁꯤꯕꯨ ꯑꯩꯒꯤ ꯑꯉꯥꯎꯕ ꯋꯥꯈꯜ ꯑꯣꯏꯗꯣꯏꯔꯥ ꯆꯠꯂꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯨꯝꯃꯕꯣ ꯇꯨꯝꯗ꯭ꯔꯤ ꯗꯥꯄꯔꯤꯗꯤ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯨꯝ ꯂꯥꯏꯔꯤꯛ ꯌꯦꯡꯉꯝꯕꯅꯤꯗ ꯌꯥꯗꯦꯀꯣ ꯃꯤ ꯃꯆꯥꯗꯤ ꯂꯥꯏꯔꯤꯛ ꯐꯕ ꯀꯥꯏꯁꯦ ꯌꯥꯔꯦꯀꯣ ꯑꯗꯣ ꯕꯦꯝ ꯍꯥꯏꯌꯣ
ꯍꯥꯏꯐꯝ ꯈꯪꯗꯕ ꯋꯥꯈꯜ ꯑꯁꯤꯅ ꯍꯥꯏꯐꯝ ꯈꯪꯗꯕ 이ꯍꯨꯜ ꯑꯁꯤꯅ ꯄꯣꯊꯥꯐꯝꯗꯤ ꯈꯪꯍꯟꯗ꯭ꯔꯦ ꯑꯦ ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯅ ꯗꯥꯄꯔꯤ ꯈꯪꯗꯦ ꯑꯩꯁꯨ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄꯁꯤꯡꯗꯣ ꯍꯥꯏꯕꯅꯤ ꯐꯣꯡꯗꯣꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯂꯩꯔꯝꯃꯗꯤ ꯑꯩꯁꯨ ꯌꯥꯝ ꯄꯦꯟꯖꯒꯗꯕꯅꯤ ꯈꯪꯗꯦ ꯇꯁꯦꯡꯅ ꯍꯥꯏꯐꯝ ꯈꯪꯗꯦ ꯌꯥꯔꯦ ꯀꯩꯅꯣ ꯏꯌꯥꯝꯕ ꯑꯃ ꯌꯥꯔꯦ ꯌꯥꯝ ꯂꯥꯁ ꯑꯃꯅ ꯋꯥꯁꯨ ꯁꯤꯟꯅ ꯆꯤꯡꯖꯟꯕ ꯀꯩꯗꯧꯔꯒꯦ ꯏꯌꯥꯝꯕ 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 ꯌꯥꯔꯦꯀꯣ ꯑꯦ ꯏꯃꯥ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯆꯪꯉꯛꯏꯅꯣ ꯐꯥꯎꯈ꯭ꯔ ꯆꯠꯂꯣ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯆꯪꯉꯛꯏꯅꯣ ꯑꯕꯦꯝ. ꯅꯪ ꯇꯧꯁꯤ ꯀꯩꯅꯣ ꯈꯠꯇꯣ ꯆꯪꯁꯤꯜꯂꯛꯀꯅꯨ ꯅꯪ ꯈꯠꯇꯣ ꯉꯥꯏꯈꯣ ꯃꯥ ꯂꯥꯛꯀꯅꯨꯗ ꯊꯥꯗꯣꯛꯑꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯊꯥꯗꯣꯛꯑꯣ ꯊꯥꯗꯣꯛꯑꯣ ꯈꯠꯇꯣ ꯊꯥꯗꯣꯛꯑꯣ ꯊꯥꯗꯣꯛꯑꯣ ꯗꯥꯄꯔꯤ ꯅꯪ 원래 용하기도 모르고 ꯅꯣꯏ ꯈꯥꯗꯣꯟꯗꯤ ꯗꯥꯄꯔꯤ ꯈꯠꯇꯣꯟꯗꯣ ꯋꯥꯈꯜ ꯇꯥꯗꯗꯅ ꯂꯩꯍꯧ ꯌꯥꯔꯤꯕ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯆꯪꯉꯣ ꯑꯗꯨꯗꯤ ꯊꯣꯡꯁꯤ ꯐꯖꯅ ꯆꯠꯂꯣ ꯍꯣꯏ ꯗꯥꯄꯔꯤ ꯆꯪꯉꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯂꯥꯏꯔꯤꯛꯀꯁꯦ ꯇꯝꯅꯤꯡꯉꯛꯇ꯭ꯔꯕꯅꯦ ꯅꯨꯄꯥ ꯑꯐꯕ ꯑꯃꯅꯦ ꯍꯦꯛ ꯐꯥꯔꯒꯅꯦ ꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯁꯦ ꯈꯜꯂꯕꯅꯦ ꯍꯣꯏꯅꯦꯍꯦ ꯐꯔꯗ꯭ꯔꯥ ꯑꯗꯨꯅ ꯑꯕꯦꯝꯃ ꯑꯕꯦꯝꯃꯧ ꯍꯥꯎ ꯀꯩꯅꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯁꯦ ꯑꯆꯥꯄꯣꯠ ꯆꯥꯋꯣ ꯑꯦ ꯁꯅꯥ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯣ ꯁꯦ ꯑꯆꯥꯄꯣꯠꯁꯦ ꯆꯥꯋꯣ ꯌꯥꯔꯅꯤ ꯆꯥꯔꯔꯣꯏꯒꯦ ꯀꯔꯤꯅꯣ ꯅꯕꯥꯅꯤꯁꯤꯅ ꯃꯨꯠ ꯑꯃꯃꯝꯗ ꯂꯩꯁꯤꯅ ꯀꯩꯗꯧꯔꯒꯦ ꯑꯕꯦꯝꯃ ꯑꯁꯥꯏꯕꯨꯗ ꯊꯣꯛꯂꯛꯑꯣ ꯅꯣꯏ ꯈꯥꯇꯣꯟꯗꯤ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯔꯤ ꯀꯩꯁꯨ ꯍꯥꯏꯗꯦ ꯃꯤꯑꯣꯏꯕꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯄꯤꯛꯏꯁꯤ ꯀꯩꯒꯤꯅꯣ ꯗꯥꯄꯔꯤ ꯂꯨ ꯁꯣꯟꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯥꯒꯤ ꯏꯖꯠꯄꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯈꯣꯡ ꯊꯥꯡꯕꯁꯤ ꯅꯠꯇꯅ
ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ? ꯑꯕꯦꯝ, ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯁꯦ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯃꯝꯕ ꯇꯥꯏꯕꯪ ꯂꯩꯔꯝꯗꯕ ꯅꯠꯇꯦ꯫ ꯃꯔꯛꯇꯨꯗ ꯑꯩꯁꯨ ꯆꯜꯂꯝꯕ ꯌꯥꯏ꯫ ꯗꯥꯄꯥꯔꯦ, ꯑꯩꯁꯤ ꯌꯥꯝ ꯇꯣꯜꯂꯤ꯫ ꯏꯃꯥ ꯏꯄꯥꯁꯨ ꯉꯟꯅ ꯀꯥꯏꯅꯈꯤ꯫ ꯑꯕꯣꯛꯀ ꯑꯩꯒ ꯈꯛ ꯂꯩꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯕꯣꯛꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯑꯕꯦꯝ, ꯀꯁꯥꯔ ꯁꯤꯂꯤꯕꯨꯔ ꯍꯥꯏꯕ ꯂꯝꯗꯨꯗ ꯑꯩ ꯂꯩꯔꯝꯃꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯈꯥꯇꯣꯟꯁꯤ ꯈꯛꯇꯅꯤ꯫ ꯈꯥꯇꯣꯟꯁꯨ ꯅꯨꯄꯤ ꯊꯤꯗꯦ꯫ ꯌꯨꯝꯗꯨꯗ ꯈꯥꯇꯣꯟ ꯈꯛꯇꯅꯤ ꯂꯩꯔꯤꯕ꯫ ꯅꯪꯅ ꯃꯗꯨꯗ ꯂꯩꯕꯗ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ꯭ꯔꯥ? ꯍꯣꯏ꯫ ꯈꯥꯇꯣꯟ ꯑꯩꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤ꯫ ꯑꯗꯨꯕꯨ ꯈꯥꯇꯣꯟꯒ ꯂꯣꯏꯅꯔꯤꯕ ꯃꯤꯁꯤꯡꯁꯦ ꯌꯥꯔꯦ ꯑꯕꯦꯝ, ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯂꯦꯞꯀꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯗ ꯑꯩꯅꯁꯨ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯍꯟꯒꯅꯤ꯫ ꯀꯅꯥ ꯂꯩꯇꯦ ꯈꯜꯂꯤꯕ ꯅꯪꯁꯦ? ꯅꯪꯒꯤ ꯅꯃꯤꯗꯤ ꯑꯩꯅ ꯑꯣꯏꯒꯅꯤ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯍꯤꯡꯒꯅꯤ ꯑꯕꯦꯝ꯫